Houji social media da viral oiriba Qnet Noida Sector 143 telephonic online scam asibu kumna investigation tawriba KCP PWG asina scam asida chenariba angang singi mama mapa oibi singbu numit humnigi manungda chngjarkhre press release ama thokhiba adubu ikai khumnaba oina scam asida chennaba Ningombam Dingku ki apokpi Ningombam ongi amusna devi thobal sang them masana yana lupta chngjarkhre Ningombam Dingku bu miramdagi numit humnigi manungda thokthortuna scam asigi achumba lagla langjin tigetpada mateng pangnaba lupta sinajaragani haiba warol asi medagi thangda haijari